ngasi phongkhiba tongan manipuri siphongsingdagi maroibi ipausing myamna thamjage ahanbada husienba kaksing lakya Orissa khungangda tholakhre official singna operation hokre husienba kaksing singna khungang amada sausana tholakhiba amasum kibidagi miyoi kya sena kiba matung Orissa gi puri district operation ma chathakhre haina official singna ngasi phongdokhre hari isaugi ising handakhiba matung Chandradaipur panchayat area gi Brakhen sai khunda angang bukaksing lakya sausana tholakhi amasung madugi matungda Orissa University of Agriculture and Technology OUAT gi scientist sing amasung district administration operations chathakhre khungang adugi yumsing lambi sing lampak sing upambi sing yauna mafam kudimakta kaksing sangu na saithoktuna laikre amasung phibam maduna miyamgi punsida akai thonkhre miyoi kya amadi hairiba kaksing sing aduna sikpadagi unsada pom khatpa amasum anaba mayonakre phibam madu aduki mati kudong thikre madudi kunja sing aduna phamba lepa natragana tumba matamna kakseng sing adurigi ngakthoknaba tilak hidak powder singna ikoi koina sairaga thamba takre kakseng gi phibam adu kibedagi khungang adugi imung ahumdi yum thadoktuna senkre amasu makoigi mari mata singi manakta laikre haina maphamdugi miyoi singna haiki kakseng sing aduna ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯤꯡꯊꯤꯖꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯤꯖꯅ ꯐꯝꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯦ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯑꯣꯏꯔꯥꯏꯗ꯭ꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯅꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯔꯦꯅꯨꯕꯂꯥ ꯗꯥꯁ ꯀꯧꯕ ꯑꯃꯅ ꯍꯥꯏꯈꯤ ꯈꯨꯟ ꯑꯗꯨ ꯇꯨꯔꯦꯜ ꯑꯃ ꯑꯃꯁꯨꯡ ꯅꯔꯛ ꯃꯣꯡꯁꯣꯡꯅ ꯀꯣꯏꯁꯤꯟꯕꯅꯤ Torel Torban amasum narak mongsongda leiba kakseng sing adu isaugi isingna mahoigi lepam thumkhibadigi khun adu da changsilakkhibani hainasu senior OU AT scientist Sanjoy Mohanti nasu haikiyani su pawsna makhatana phongdorakli atopa pawamadana BJP gi supporters singna CPI M da attack sa thabaga mari leinana yaningdaba khongchat chakhre Tripura gi Sifai Jala district ki manungsana leiba Nanjar market ta leiba sigi ruling party oiriba BJP gi workers singa CPI workers sing ani gi marakta hawkhibining thokaba numita akan makhut thoknabagi thawdo ama thokre thawdo duga mari leinana CPI M gi lusing singna BJP na back tawba aran ba thabak tawba mi kyana CPI M gi party workers singda nungamadi sekna singba langsinduna landarakhi thawdo du CPI M gi party na Nalsar market area da leba BJP party gi office mamang phawraga satlingai de attack tawrakhibani khongsat adu Tripura da punatha yangkhigamari gi matungda state adu da CPI M gi mapangal kan lairibage haibadu utnanabagi sange oina satlingai da BJP gi workers sing nung amadi sekna singbu langsilaktuna attack tawrakhiba du akan mamongda yaningda ba phongdokre CPI M gi tuan ba nakal singdagi lakpa rally edu amat oina punsilaktun state asigi main market ta thungrakhibani tanjadu state asigi police administration makhatana khongsaradu law and order gi issue leibana satan khitre hairi matamadu da CPI M gi thaumi sing adu police na makoi bu thinglakpagi yena duna leigadra natragana BJP na insinduna makoi gi masakta landarakli bu workers sing adu bu thengnagadra ani gi marakta asoba awaba mayonaki Madugi matung tabra party ani gi makedi gi khatna sainaba madi nung na singba thana bagi thabak horakhibani hari oirakliba thawong aduda state adugi police department irang adu lakshin mangambagi tanjada lakhi matamadu CPI M amasu BJP worker ani gi marakta maning tamna market area aduda phuna sainaba madi nung thana bagi thabak sathanaki hari matung tabada ehenba police ki force thomjilaktuna party ani ge marakta khana sainari bising adu laksin mangamki loinana mapam adu leiramba tungwan party ani ge miyoi sing mapam adu digi tanthok tuna salanki hairi hansu pawshna makhatana phongdorakli atopa paw amadana Russia na lani khulai wasilakpadagi North Korea digi rocket amadi artillery cell laigidari US Russia na lan gi su khulai wasilakpadagi North Korea digi rocket amadi artillery cell lainana ba process tokri haina official report amagi matungina phongdorakli hauzi Russia na Ukraine lan soknariba asida kusu khulai awat palesilakpa asina maramoiraga lani kusu khulai singadu North Korea digi laisinana ba thorang torakhibani haina US ki intelligence ki maike digi phongdokli masak maming takthokpa pamdaba US ki official amana haikibada hauzi Russia na malem yoina
tokhaina inthokhtuna leiraba North Korea da miyeng changsilaktuna rocket amadi artillery shell lainabigi thorang adu chathakhibani Ukraine na chathariba lan asina maram oiraga Russia gi mathakta malem gi lebak kyana sanction thamjin khiba amadi export control torakpa sina maram oiraga Russia gi military de lani kusuklai singi awatpa mayungnar khibani masina maram oiraga Russia na North Korea de military equipment lainabigi thorang chathakhibani hadi US President Joe Biden gi administration handakta confirm tokibu wapma amada August da Russia na Iran manufacture toba drone plane sing Ukraine gi lanpham da sijanaki haukiba sayolda White House gi haikibada Russia na August thare Iran dagi laukiba drone plane sing adu Ukraine da landa sijanakiba matamna technical gi eba problem mayonaki haukiba thagi nimit kyani gi matam sida Russia na Iran manufacture toba Muhajir 6 amadi Shahed series unmanned aerial vehicles sing sijanaki Masimaru oina Russia na Iran saba unmanned aerial vehicles sa kya sijananaba thorang torokibani hari North Korea na Russia gi hena naksindanaba mari lainari amasum Europe amadi West ke lebak singadi afaba mari leiti amasum Ukraine na thokliba crisis asi United States na thoanbani hainasu maral siri West ki lebak singbu akan momonu yaningda utladuna North Korea na haikibada America na ngaksaw thikpagi policy sathabadagi Russia na Ukraine military action satakibani Russia na masabu ngakthoksanabagi damakta military action satakiba si maram saba ama oi hainasu North Korea gi mekedi gi hari North Korea na Russia na occupy toba Ukraine gi nongpok thangba lamdam gi sarukta samga sagatpagi thabuk sathabada mateng pangnabagi damakta construction workers sing thaningba laibigi apamasung phungdokrabani Handak Russia da leiba North Korea gi ambassador na Ukraine gi Donbass region da leiba Russia na saugatpa separatist gi territory ani da leiba envoy ga unaduna wari sanakhrabani amade labor migration gi field gi matangda corporation pina ningbigi apama phungdokrabani haiden su pauksisin makatana phungdorakli makhasa tharakpoina atopa paw mona Tamenglong da su dengi sandorakli Indo-Myanmar border town Mori dang sinauna mi mari dengue positive oiba thengnabaga loinana sai sigi oina dengue positive oiba mi gi masinga si samga yankai sore amaromda Tamenglong district da mi mari dengue positive oiba thengnare haidi Pausin High Subdivisional Hospital Mori da leiba Krishna lab ta ngasi mi tara I sangyeng tawbada mi mari dengue positive oiba thengnaki dengue positive oiraba mi singa dudi More Haino makong lekai digi sei taraga matai suraba nupa masa ama More kunau lekai digi sei kungo hundoi surabi nupi ama More Prem Nagar lekai digi sei taraga mapan suraba nupa ama amasum Langnom beng digi sei nifugamari suraba nupa amani Maraksida Subdivisional Hospital More da ngasi ayuk pung ama makhairom tabada More Prem Nagar lekai da leba imung amadigi nupa ani amasum nupi ohum puna mi manga viral fever nabadagi subdivisional hospital More da pukhatuna layeng sathari hari amaromna Tamenglong district da dengue laina sandoraktuna ngasi phawbra dengue positive oiba mi gi masingasi mari sure hari Tamenglong district gi oina ngarang Akrabia Model Residential Schools EMRS dagi mi ama dengue confirm toki loinana ngasi district hospital manakta leiba Doigailong village dagi mi ani amasum Newcans ward gi mi ama dengue positive oiba thenaki Tamenglong district ki dengue positive oiraba patient punama aso angam yaudri haina district hospital Tamenglong authority gi mekedi gi phungdorakli National Vector Borne Disease Control Program NVBD CP gi mekedi gi mafam kharada masum patient sing adugi yumthangnana leiriba singda ngasi awareness pikre amadi fogging chathakhre CMO Tamenglong na makhatana action laukhatnaba state malaria officer ga pau phonakre hari Medical Department oirakliba phiba masi thengnanaba amasum laiset asit lakshinanaba miyamga loinana thabak tongminagani hainasu district hospital authority gi mekedi gi phongdorakli amaromda ngarang dengue positive oikiba misa adugi sample confirmatory test tawbada negative oire makhatana sample ohum confirmation gi damak imphal da thakhre haidenisu pawsina makhatana phongdorakli ado haujugoina di myam pawus matang se lusinjarage amasum myam puna anawba update ngaminasi and thank you